ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈꯠꯂꯛꯂꯤꯕ ꯌꯥꯏ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯅ ꯄꯨꯊꯣꯛꯄ ꯄ꯭ꯔꯗꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯁꯨꯒꯥꯏꯅ ꯈꯪꯍꯟꯖꯔꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯍꯣꯝ ꯗꯦꯂꯤꯚꯔꯤꯒꯤ ꯁꯥꯔꯚꯤꯁꯁꯨ ꯐꯪꯕꯤꯒꯅꯤ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯌꯥꯝꯗ ꯁꯨꯒꯥꯏꯅ ꯈꯪꯍꯟꯖꯔꯤ ꯄꯔꯐꯦꯛ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯟꯊꯕ ꯇꯥꯡ ꯆꯤꯛꯄ ꯇꯨꯝꯕ ꯌꯥꯗꯕ ꯉꯛꯁꯝ ꯅꯥꯕ ꯈ꯭ꯋꯥꯡ ꯅꯥꯕ ꯆꯣꯛꯊꯕ ꯁꯥꯗꯧ ꯊꯨꯡꯕ ꯐꯍꯜꯂꯤ ꯑꯃꯗꯤ ꯕꯤꯄꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯗꯥꯏꯕꯤꯇꯤꯁ ꯁꯔꯨ ꯁꯔꯥꯡ ꯅꯨꯡꯉꯥꯏꯇꯕ ꯒꯥꯎꯠ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯆꯈꯥꯎ ꯁꯣꯛꯄ ꯊꯥꯏꯔꯣꯏꯗꯁꯨ ꯐꯍꯜꯂꯤ ꯂꯣꯏꯅꯅ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯕ ꯏꯁꯤꯡ ꯃꯔꯤ ꯅꯨꯡꯉꯥꯏꯇꯕ ꯔꯤꯡꯋꯥꯔꯝ ꯑꯃꯗꯤ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯅ ꯊꯣꯛꯍꯟꯕ ꯁ꯭ꯀꯤꯟꯒꯤ ꯗꯤꯖꯤꯖꯁꯤꯡ ꯑꯃꯗꯤ ꯑꯁꯃꯥ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯊꯕꯥꯛ ꯅꯥꯕ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯦꯟꯁꯔ ꯂꯥꯌꯦꯡꯕꯗꯁꯨ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯄꯔꯐꯦꯛ ꯄ꯭ꯂꯁ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯗꯤ ꯏꯃ꯭ꯌꯨꯟ ꯕꯨꯁꯇꯔ ꯑꯃꯁꯨꯅꯤ ꯂꯣꯛ ꯂꯥꯏꯍꯧ ꯈꯅꯥꯎ ꯅꯥꯕ ꯏꯪꯊꯝ ꯆꯟꯕ ꯐꯍꯜꯂꯤ ꯂꯤꯚꯔ ꯁꯦꯡꯗꯣꯛꯏ ꯍꯛꯆꯥꯡꯗꯒꯤ ꯗꯤꯇꯣꯛꯁꯤꯡ ꯂꯧꯊꯣꯛꯏ ꯚꯥꯏꯔꯁ ꯑꯃꯗꯤ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯟꯊꯍꯜꯂꯤ ꯁꯨꯒꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯕꯤꯄꯤ ꯖꯣꯟꯇꯤꯁꯁꯨ ꯐꯍꯜꯂꯤ ꯑꯃꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯗ ꯃꯁꯜꯁꯤꯡꯗ ꯑꯣꯛꯁꯤꯖꯦꯟ ꯄꯤꯗꯨꯅ ꯇꯦꯁꯇꯣꯁꯇꯦꯔꯣꯟꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯜꯂꯤ ꯑꯃꯗꯤ ꯄꯥꯡꯒꯜ ꯍꯦꯟꯒꯠꯍꯜꯂꯤ ꯄꯔꯐꯦꯛ ꯑꯦꯛꯇꯤꯚ ꯕ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯗꯤ IQ ꯂꯦꯚꯦꯜ ꯍꯦꯟꯒꯠꯍꯜꯂꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯔꯤꯃꯦꯝꯕꯔꯦꯟꯁ ꯄꯋꯥꯔ ꯃꯦꯃꯣꯔꯤ ꯕꯨꯁꯇꯔ ꯑꯃꯁꯨꯅꯤ ꯃꯁꯤꯅ ꯋꯥꯈꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯍꯥꯏꯄꯔꯇꯦꯟꯁꯟ ꯗꯤꯄ꯭ꯔꯦꯁꯟ ꯏꯃꯣꯁꯅꯦꯜ ꯁ꯭ꯇ꯭ꯔꯦꯁꯁꯤꯡꯁꯨ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯤ ꯄꯔꯐꯦꯛ ꯒ꯭ꯂꯣ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯅ ꯏ ꯁꯦꯡꯗꯣꯛꯍꯜꯂꯤ ꯎꯔꯤꯡ ꯃꯥꯏꯍꯤꯡ ꯍꯌꯤꯡ ꯃꯊꯤꯁꯨ ꯐꯍꯜꯂꯤ ꯎꯟꯁꯥ ꯈꯨꯏꯕ ꯑꯃꯗꯤ ꯁ꯭ꯀꯤꯟꯕꯨ ꯒ꯭ꯂꯣ ꯍꯥꯞꯀꯠꯇꯨꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯊꯣꯛꯍꯜꯂꯤ ꯄꯔꯐꯦꯛ ꯋꯨꯃꯦꯟ ꯀꯤꯌꯔ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯅ ꯅꯨꯄꯤꯒꯤ ꯄꯨꯛ ꯅꯥꯕ ꯊꯥꯒꯤ ꯄꯦꯔꯠ ꯆꯥꯡ ꯅꯥꯏꯗꯕ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯗ ꯊꯦꯡꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯐꯍꯟꯕ ꯉꯝꯕ ꯍꯤꯗꯥꯛꯅꯤ ꯉꯁꯤꯃꯛ ꯇꯥꯟꯅꯕꯤꯌꯨ ꯄꯤꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯍꯛꯆꯥꯡ ꯅꯥꯗ ꯌꯦꯛꯇꯅ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯃꯁꯥꯗꯨ ꯑꯍꯤꯡꯗ ꯋꯥꯈꯜ ꯃꯌꯥꯝ ꯈꯟꯖꯤꯟꯗꯨꯅ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯦ ꯀꯔꯤꯒꯤꯗꯃꯛ ꯈꯜꯂꯤꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯁꯨ ꯃꯥ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯇꯥꯔꯝꯕ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ ꯄꯨꯝꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯄꯨꯝꯆꯤꯛ ꯍꯦꯛ ꯆꯤꯛꯈꯤꯕꯒ ꯃꯍꯥꯛ ꯇꯨꯝꯊꯔꯦ ꯑꯁꯨꯝꯅ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯃꯔꯛꯇ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯍꯤꯡ ꯑꯗꯨꯅ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯃꯍꯥꯛ ꯅꯣꯡꯉꯥꯟꯕꯒꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯒ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯕ ꯃꯥꯒꯤ ꯀꯥꯔꯗꯨ ꯒꯦꯔꯦꯖꯇꯒꯤ ꯊꯧꯗꯣꯔꯦ ꯀꯥꯔꯗꯨ ꯊꯧꯗꯣꯔꯛꯄꯒ ꯕꯤꯁꯦꯝꯄꯨꯔꯗꯒꯤ ꯈꯔ ꯂꯥꯟꯊꯔꯛꯄ ꯀꯩꯅꯧ ꯊꯣꯡꯈꯥ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛꯀꯤ ꯅꯥꯁꯤꯛ ꯍꯧꯕ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯑꯉꯥꯟꯕ ꯃꯔꯛꯇꯨꯗ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯀꯣꯌꯦꯡ ꯌꯦꯡꯉꯦ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯁꯤꯗ ꯑꯍꯤꯡ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯇꯠꯇꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ ꯍꯦꯟꯅ ꯃꯁꯥꯗ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ ꯀꯔꯤ ꯂꯩꯒꯦ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯌꯨꯛꯀꯤ ꯑꯉꯥꯟꯕ ꯃꯉꯥꯜ ꯃꯔꯛ ꯑꯗꯨꯗꯗꯤ ꯇꯨꯃꯤꯟ ꯇꯨꯝꯄꯛ ꯇꯨꯄꯥꯏ ꯅꯥꯁꯤꯛꯁꯤꯡꯗꯣ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩꯕꯗꯧꯅ ꯇꯧꯏ ꯎꯄꯥꯜꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯍꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯍꯧꯔꯤ ꯑꯗꯨꯗꯤ ꯅꯍꯥꯟ ꯃꯥꯅ ꯎꯈꯤꯕ ꯁꯛꯂꯣꯟ ꯑꯗꯨꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯛꯂꯣꯟ ꯅꯥꯁꯤꯛ ꯄꯔꯦꯡ ꯑꯗꯨ ꯊꯧꯅ ꯃꯄꯥꯗꯣ ꯂꯥꯟꯊꯣꯛꯂꯒ ꯒꯥꯔꯤꯗꯣ ꯊꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯒꯥꯔꯤꯗꯨꯅ ꯑꯗꯨꯝ ꯃꯥꯒꯤ ꯔꯤꯌꯔ ꯚ꯭ꯌꯨ ꯃꯤꯔꯔꯗꯨꯗ ꯇꯨꯡꯗ ꯕꯤꯗꯥꯏ ꯈꯨꯠꯁꯥ ꯍꯩꯍꯧꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯍꯧꯕ ꯑꯃꯨꯛꯁꯨ ꯃꯥꯜꯂꯦ ꯅꯥꯁꯤꯛ ꯃꯈꯣꯡ ꯑꯗꯨ ꯑꯗꯨꯝꯅ ꯂꯦꯞꯇꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯣꯐꯤꯁ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯅꯕ ꯂꯥꯛꯅꯩ ꯅꯍꯥꯟ ꯑꯦꯛꯁꯤꯗꯦꯟꯗ ꯁꯥꯎꯅꯈꯤꯕ ꯀꯌꯥꯗꯨ ꯏꯪꯊꯅꯔꯝꯂꯦ ꯄꯥꯈꯪ ꯃꯆꯥꯗꯨꯕꯨ ꯁꯤꯕꯗ ꯆꯦꯟꯅꯕ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯐꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯀ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯌꯥꯅꯔꯕꯅꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯈꯨꯠꯁꯤꯟꯅꯗ꯭ꯔꯤꯉꯩ ꯆꯥꯎꯔꯥꯛꯄ ꯃꯥꯒꯤ ꯇꯧꯒꯗꯕ ꯄꯣꯁꯠꯃꯣꯔꯇꯦꯝꯗꯨꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯗꯨ ꯄꯥꯡꯊꯣꯛꯀꯗꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯣꯛꯇꯒꯤ ꯂꯧꯊꯣꯛꯂꯨꯔꯒ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯏ ꯗꯥꯛꯇꯔ ꯔꯥꯃꯦ ꯗꯥꯛꯇꯔ ꯁꯤꯂꯥ ꯗꯥꯛꯇꯔ ꯌꯣꯍꯦꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯑꯣꯇꯣꯞꯁꯤ ꯍꯥꯏꯕꯗꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯗꯨ ꯇꯧꯒꯗꯕꯒꯤ ꯁꯦꯝ ꯁꯥꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯣꯔꯃꯦꯂꯤꯟ ꯆꯥꯏꯔꯒ ꯀꯣꯜ ꯁ꯭ꯇꯣꯔꯦꯖꯇ ꯊꯝꯕꯅꯤꯅ ꯊꯣꯏꯗꯣꯛꯅ ꯄꯠꯊ ꯄꯨꯝꯊꯕꯗꯤ ꯇꯧꯔꯝꯗꯦ ꯍꯛꯆꯥꯡꯗꯨ ꯗꯤꯁꯦꯛꯁꯟ ꯇꯧꯅꯕ ꯇꯦꯕꯜꯗꯨꯗ ꯊꯝꯂꯦ ꯍꯛꯆꯥꯡꯗꯨꯒꯤ ꯋꯦꯠ ꯑꯃꯗꯤ ꯍꯥꯏꯠꯀꯤ ꯃꯦꯖꯔꯃꯦꯟ ꯂꯧꯏ
ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯕ꯭ꯔꯦꯟ, ꯆꯦꯁ, ꯑꯦꯕꯗꯣꯃꯦꯟ ꯑꯍꯨꯝꯗꯣ ꯁ꯭ꯀꯦꯄꯦꯜ ꯄꯥꯏꯔꯒ ꯂꯦꯟꯕ ꯍꯧꯔꯛꯏ꯫ ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛ ꯀ꯭ꯔꯦꯅꯤꯌꯦꯜ ꯑꯦꯔꯤꯌꯥꯗꯨꯗ ꯚꯥꯏꯕ꯭ꯔꯦꯇꯤꯡ ꯖꯧ ꯑꯃ ꯄꯥꯏꯔꯒ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕꯅ ꯂꯦꯟꯊꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯦꯟꯕꯒ ꯃꯥꯒꯤ ꯅꯦꯀꯦꯠ ꯑꯥꯏꯗꯨꯅ ꯕ꯭ꯔꯦꯟꯒꯤ ꯀꯔꯝꯕ ꯑꯦꯔꯤꯌꯥꯗ ꯁꯣꯛꯀꯦ ꯍꯥꯏꯗꯅ ꯕ꯭ꯔꯦꯟꯒꯤ ꯁꯔꯨꯛꯇꯣ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯁꯦꯔꯦꯕ꯭ꯂꯝꯒꯤ ꯁꯔꯨꯛꯇ ꯕ꯭ꯂꯗ ꯀ꯭ꯂꯣꯠ ꯆꯪꯕꯗꯨ ꯎꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯏ ꯑꯁꯤꯕ ꯆꯪꯈꯤꯕꯁꯤꯅ ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯁꯤꯕꯒꯤ ꯃꯔꯝ ꯑꯣꯏꯔꯗ꯭ꯔꯥ ꯈꯜꯂꯛꯏ꯫ ꯌꯥꯝꯅ ꯀꯨꯞꯅ ꯃꯤꯅꯠꯂꯤ ꯑꯣꯕꯖꯥꯔꯕ ꯇꯧꯕ ꯃꯇꯝꯗ ꯃꯥꯗꯤ ꯕ꯭ꯔꯦꯟꯒꯤ ꯑꯦꯔꯤꯌꯥ ꯑꯌꯥꯝꯕꯗ ꯗꯦꯃꯦꯖ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯁ꯭ꯀꯜꯗ ꯀꯩꯒꯨꯝꯕ ꯑꯃꯅ ꯌꯩꯁꯤꯟꯈꯤꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯑꯦꯔꯤꯌꯥꯗꯨꯗ ꯏꯟꯖꯨꯔꯤ ꯂꯩꯕ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯒꯤ ꯁꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯕ꯭ꯔꯦꯟ ꯃꯅꯨꯡꯒꯤ ꯏꯟꯇꯔꯅꯦꯜ ꯏꯟꯖꯨꯔꯤꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯕ꯭ꯔꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯂꯕ ꯃꯇꯨꯡ ꯍꯥꯔꯠ, ꯆꯦꯁ, ꯑꯦꯕꯗꯣꯃꯦꯟ ꯑꯍꯨꯝꯁꯤꯗ ꯐꯣꯀꯁ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗꯗꯤ ꯁ꯭ꯀꯥꯔꯒꯨꯝꯕ ꯁꯣꯛꯈꯤꯕꯒꯤ, ꯈꯦꯠꯈꯤꯕꯒꯤ ꯃꯁꯥꯗ ꯑꯗꯨꯒꯨꯝꯕ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ꯫ ꯃꯥꯒꯤ ꯗꯥꯏꯖꯦꯁꯇꯤꯚ ꯁꯤꯁꯇꯦꯝ, ꯑꯦꯛꯁꯀ꯭ꯔꯤꯇꯣꯔꯤ ꯁꯤꯁꯇꯦꯝ, ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯁꯤꯁꯇꯦꯝ ꯂꯣꯏꯅꯃꯛ ꯅꯣꯔꯃꯦꯜ꯫ ꯑꯗꯨꯅ ꯑꯦꯛꯁꯤꯗꯦꯟꯁꯤꯗ ꯀꯣꯖ ꯑꯣꯐ ꯗꯦꯊꯁꯤꯗꯤ ꯗ꯭ꯌꯨ ꯇꯨ ꯏꯟꯇꯔꯅꯦꯜ ꯏꯟꯖꯨꯔꯤꯁ ꯏꯟ ꯕ꯭ꯔꯦꯟ ꯍꯥꯏꯅ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠꯇꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯤ꯫ ꯄꯣꯁꯠ ꯃꯣꯔꯇꯦꯝ ꯑꯗꯨ ꯂꯣꯏꯔꯛꯀꯗꯧꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯂꯦꯟꯈꯤꯕ ꯁꯔꯨꯛꯇꯣ ꯑꯃꯨꯛ ꯌꯦꯇꯨꯝ ꯇꯧꯗꯨꯅ ꯁ꯭ꯇꯤꯆ ꯇꯧꯏ꯫ ꯄꯣꯁꯠ ꯃꯣꯔꯇꯦꯝ ꯂꯣꯏꯗꯨꯅ ꯇꯧꯒꯗꯕ ꯐꯣꯔꯃꯦꯂꯤꯇꯤꯁꯤꯡ ꯂꯣꯏꯅ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯨꯛ ꯁꯤꯟꯅꯈ꯭ꯔꯦ꯫ ꯄꯣꯁꯠ ꯃꯣꯔꯇꯦꯝꯁꯦ ꯂꯣꯏꯈꯤꯕꯗ ꯌꯨꯍꯦꯟꯕ ꯋꯥꯏ ꯁꯪꯉꯤ꯫ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯍꯛꯆꯥꯡ ꯑꯃꯅ ꯃꯤꯔꯦꯜꯁꯪꯗ ꯀꯨꯏꯅ ꯂꯦꯟꯕꯁꯦ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯔꯤꯕ ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯈꯪꯗ꯭ꯔꯦ, ꯃꯁꯥꯃꯛꯁꯨ ꯗꯣꯛꯇꯔ ꯑꯣꯏꯖꯔꯁꯨ ꯃꯥꯒꯤꯁꯨ ꯁꯣꯐ ꯀꯣꯔꯅꯔ ꯂꯩ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯕꯨ ꯍꯦꯛꯇ ꯂꯦꯟꯅꯤꯡꯗꯨꯅ ꯂꯦꯟꯕ ꯅꯠꯇꯦ꯫ ꯁꯤꯔꯤꯕ ꯃꯔꯝꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯣꯇꯣꯞꯁꯤ ꯍꯥꯏꯕꯗꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯦ ꯇꯧꯈꯤꯕꯅꯤ꯫ ꯄꯣꯁꯠꯃꯣꯔꯇꯦꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯟꯇꯤꯟꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯣꯐꯤ ꯊꯛꯂꯦ꯫ ꯆꯥꯎꯔꯥꯛꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:30ꯅꯤ꯫ ꯗꯥꯛꯇꯔ ꯁꯤꯂꯥꯅ, "ꯗꯥꯛꯇꯔ ꯌꯨꯍꯦꯟꯕ, ꯅꯪꯁꯦ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯃ ꯇꯧꯕꯗꯧꯅ ꯇꯧꯏ꯫ ꯌꯥꯝ ꯆꯣꯛꯊꯕ ꯃꯥꯟꯕ, ꯌꯥꯝꯅ ꯗꯜꯂꯔꯖꯦꯇꯤꯛ ꯑꯣꯏꯕ ꯃꯥꯟꯕ ꯅꯁꯥꯗ ꯌꯥꯎꯕꯗꯧꯅ ꯇꯧꯏ꯫ ꯉꯁꯥꯏꯗꯒꯤꯅꯤ ꯑꯩꯅ ꯌꯦꯡꯉꯤꯁꯦ꯫ ꯅꯪ ꯅꯁꯥ ꯉꯝꯗꯕ꯭ꯔꯥ?" ꯗꯥꯛꯇꯔ ꯔꯥꯃꯦꯁꯁꯨ ꯌꯥꯎꯁꯤꯜꯂꯦ꯫ "ꯍꯥꯏꯒꯨꯝꯅ ꯗꯣꯛꯇꯔ, ꯅꯪꯁꯦ ꯉꯁꯤꯒꯤ ꯅꯪꯒꯤ ꯑꯦꯇꯤꯆꯨꯗꯁꯦ ꯌꯥꯝ ꯆꯦꯟꯖ ꯇꯧꯏ꯫ ꯗꯨ ꯌꯨ ꯍꯦꯚ ꯑꯦꯅꯤ ꯁꯣꯔꯠ ꯑꯣꯐ ꯄ꯭ꯔꯣꯕ꯭ꯂꯦꯝ? If, then share with us. We are here to listen to you." "ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ, ꯁꯤꯌꯔ ꯇꯧ." ꯌꯨꯍꯦꯟꯕ ꯃꯁꯥꯗꯨ ꯆꯔꯛ ꯆꯍꯤꯡ ꯅꯥꯏ꯫ ꯍꯣꯏ, ꯉꯁꯤ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯅꯍꯥꯟꯒꯩ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯍꯥꯛ꯫ ꯃꯥꯏꯊꯣꯡꯗꯨ ꯃꯛꯁꯤꯜꯂꯦ꯫ ꯇꯧꯔꯤꯕ ꯊꯕꯛꯇ ꯈꯣꯏꯖꯪꯗꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯧꯅ ꯂꯣꯏꯅꯔꯤꯕꯁꯤꯅ ꯇꯠꯇꯅ ꯍꯪꯂꯛꯂꯕꯗ ꯃꯍꯥꯛ ꯃꯉꯣꯟꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁꯤꯌꯔ ꯇꯧꯊꯣꯛꯀꯦ ꯈꯜꯂꯤ꯫ ꯃꯔꯝꯗꯣ ꯃꯈꯣꯏꯗ ꯁꯤꯌꯔ ꯇꯧꯊꯣꯛꯂꯒ ꯈꯔ ꯌꯥꯡꯖꯅꯕ ꯍꯥꯏꯗꯅ ꯌꯨꯍꯦꯟꯕꯅ "ꯑꯥꯏ ꯅꯣ ꯏꯠ ꯁꯥꯎꯟ ꯕꯤꯠ ꯀ꯭ꯔꯦꯖꯤ" ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯗꯒꯤꯅ ꯅꯍꯥꯟ ꯒꯥꯔꯤ ꯌꯥꯗꯕ ꯅꯥꯁꯤꯛ ꯃꯈꯣꯡꯒꯤ ꯊꯧꯗꯣꯛꯇꯣ ꯂꯣꯏꯅ ꯂꯤꯔꯝꯃꯦ꯫ ꯋꯥꯔꯤꯗꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅꯕꯨꯗꯤ ꯇꯥꯏ ꯍꯥꯏꯕꯕꯨ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯃꯍꯧꯁꯥ ꯌꯨꯍꯦꯟꯕꯗꯤ ꯍꯣꯔꯔ ꯃꯨꯚꯤꯁ ꯃꯌꯥꯝ ꯌꯦꯡꯕꯅꯤꯅ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯈꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯃꯔꯣꯝꯗ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ꯅꯥꯏꯗꯕꯁꯤꯅ ꯕ꯭ꯔꯦꯟꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯗ ꯍꯦꯝꯄꯔ ꯇꯧꯔꯛꯄ, ꯑꯗꯨꯗꯒꯤ ꯑꯀꯥꯏꯕ ꯑꯣꯏꯔꯛꯄ ꯃꯥꯒꯤ ꯁ꯭ꯂꯤꯞ ꯁꯥꯏꯀꯜ꯫ ꯃꯁꯤꯅ ꯑꯃꯨꯛ ꯏꯟꯁꯣꯝꯅꯤꯌꯥ ꯅꯥꯔꯛꯅꯕꯒꯤ ꯁꯤꯝꯇꯣꯝꯁ ꯎꯠꯄ ꯍꯧꯔꯛꯄ ꯑꯣꯏꯅ ꯋꯥꯔꯤ ꯇꯥꯔꯤꯕ ꯑꯅꯤꯗꯨꯅ ꯈꯜꯂꯦ꯫ ꯅꯥꯁꯤꯛ ꯃꯁꯥ ꯇꯦꯛꯂꯩꯒ ꯍꯥꯏꯗꯨꯗꯗꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯂꯤꯔꯤꯕꯣꯏ ꯀꯟꯅꯤꯡꯉꯤ꯫ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯃꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤ꯫ "ꯇꯨꯝꯕ ꯌꯥꯗ꯭ꯔꯒꯗꯤ ꯌꯨ ꯁꯨꯗ ꯇꯦꯛ ꯁꯝ ꯀꯥꯏꯟꯁ ꯑꯣꯐ ꯗ꯭ꯔꯒꯁ." ꯇꯨꯝꯕꯕꯨ ꯁ꯭ꯇꯤꯃꯨꯂꯦꯠ ꯇꯧꯕ ꯉꯝꯕ ꯗ꯭ꯔꯒꯁ ꯃꯈꯜꯁꯤꯡ꯫ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯒꯤ ꯋꯥꯗꯣ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯣꯏ ꯍꯥꯏꯗꯅ "ꯑꯗꯨꯃꯛ ꯌꯥꯏ" ꯃꯪ ꯅꯣꯝꯃꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯗꯣ ꯍꯧꯈꯤꯔꯝꯃꯦ꯫ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯕꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯃꯌꯨꯝ ꯌꯧꯅꯕ ꯊꯧꯔꯛꯂꯦ꯫ ꯅꯨꯃꯤꯠꯁꯤꯗ ꯗꯥꯛꯇꯔ ꯁꯤꯂꯥ, ꯔꯥꯃꯦ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯣꯔꯅꯤꯡ ꯁꯤꯐ ꯇꯥꯃꯤꯟꯅꯕꯅꯤ꯫ ꯗꯥꯛꯇꯔ ꯁꯤꯂꯥꯒ ꯔꯥꯃꯦꯒꯗꯤ ꯀꯣꯄꯜꯅꯤ꯫ ꯑꯗꯨꯅ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯟꯅ ꯍꯟꯃꯤꯟꯅꯩ꯫
ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯥꯏ ꯂꯝꯕꯤ ꯍꯤꯌꯥꯡꯂꯝ ꯍꯥꯏꯕꯗꯨꯗꯒꯤꯅꯤ ꯑꯅꯤꯗꯨ ꯅꯨꯡꯇꯤꯒꯤ ꯃꯌꯨꯝꯗꯒꯤ ꯑꯞ ꯗꯥꯎꯟꯅꯤ ꯆꯠꯂꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯡꯒ ꯃꯥꯡꯒꯗꯅꯤ ꯄꯨꯟꯅ ꯌꯨꯍꯦꯟꯕꯒ ꯒꯥꯔꯤ ꯊꯧꯗꯣꯛꯃꯤꯟꯅꯔꯛꯄ ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩ ꯉꯁꯤꯗꯤ ꯌꯨꯍꯦꯟꯕ ꯍꯣꯏꯗ ꯗꯤꯅꯔ ꯄꯥꯔꯇꯤ ꯇꯧꯕ ꯌꯨꯍꯦꯟꯕ ꯍꯣꯏꯗ ꯆꯠꯂꯒ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯑꯅꯤꯗꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯀꯥꯞꯊꯈꯤꯕ ꯑꯁꯤꯅꯤ ꯆꯥꯎꯔꯥꯛꯅ ꯄꯨꯡ 4:30 ꯇꯥꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯒ ꯑꯣꯏꯔꯦ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯃꯤꯠꯀ ꯑꯣꯏꯁꯤꯜꯂꯦ ꯃꯝꯁꯤꯟꯕꯅ ꯍꯦꯛꯇ ꯃꯛ ꯍꯥꯜꯂꯦ ꯇꯨꯡꯒ ꯃꯥꯡꯒꯗ ꯀꯥꯔꯗꯨ ꯇꯤꯗꯤꯝ ꯂꯥꯏꯟꯗ ꯊꯧꯗꯔꯦ ꯒꯥꯔꯤꯗꯨ ꯊꯧꯗꯕꯗ ꯉꯥꯏꯔꯦ ꯖꯔ ꯖꯔ ꯃꯝꯁꯤꯟꯕꯅ ꯍꯥꯜꯂꯦ ꯄꯨꯡꯕꯨꯗꯤ 6 ꯇꯥꯔꯦ ꯃꯈꯣꯏꯅ ꯅꯤꯡꯊꯧꯈꯣꯡ ꯌꯧꯔꯛꯄꯗ ꯈꯨꯜꯂꯧ ꯄꯥꯜꯂꯧꯗꯅꯕꯨꯗꯤ ꯌꯧꯔꯦ ꯁꯣꯏꯗ ꯉꯥꯝꯗꯕꯤꯗ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯌꯨꯝꯗꯣ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯔꯦꯗꯤ ꯇꯧꯋꯦ ꯁꯤꯂꯥꯅ ꯏꯟꯖꯥꯡ ꯁꯦꯝꯃꯤ ꯉꯥ ꯊꯣꯡꯕ ꯏꯔꯣꯟꯕ ꯆꯝꯐꯨꯠꯀꯤ ꯃꯊꯦꯜ ꯑꯣꯏꯅ ꯁꯤꯜ ꯂꯥꯡꯉꯤ ꯌꯨꯍꯦꯟꯕꯅ ꯆꯥꯛ ꯊꯣꯡꯒꯠꯂꯛꯑꯦ ꯑꯃꯅ ꯑꯃ ꯑꯗꯨꯝ ꯇꯧꯁꯤꯜꯂꯛꯄꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯣ ꯂꯣꯏꯁꯤꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯌꯨꯝꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯌꯨꯍꯦꯟꯕꯁꯨ ꯃꯇꯨꯡ ꯇꯔꯛ ꯂꯩꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯗꯨ ꯈꯔ ꯐꯅꯕ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨꯍꯦꯟꯕꯒꯤꯗ ꯗꯤꯅꯔ ꯇꯧꯕ ꯂꯥꯛꯄꯅꯦ ꯑꯃꯨꯛꯁꯨ ꯀꯣꯝꯄꯅꯤ ꯄꯤꯕ ꯂꯥꯛꯄꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯦ ꯃꯈꯣꯏꯅ ꯆꯥꯛ ꯇꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯕꯒꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯄꯨꯡ 9ꯁꯨ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯦ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯥꯔꯗꯨ ꯊꯧꯗꯣꯔꯛꯂꯦ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯔꯦ ꯄꯨꯡ 9 ꯍꯥꯏꯁꯦ ꯌꯥꯝꯅ ꯊꯦꯡꯂꯕ ꯃꯇꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯦ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅꯁꯨ ꯏꯪꯕ ꯂꯩꯆꯤꯟꯁꯨ ꯅꯍꯥꯟꯒꯩ ꯊꯥꯕ ꯆꯥꯡꯗꯒꯤ ꯌꯥꯝ ꯀꯨꯡꯅ ꯊꯥꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯝꯃꯦ ꯃꯇꯝꯁꯨ ꯄꯨꯡ 9 ꯇꯥꯔꯁꯨ ꯂꯝꯕꯤ ꯂꯝꯖꯥꯎꯗꯨꯗ ꯃꯤ ꯀꯌꯥ ꯆꯠꯄ ꯎꯔꯝꯗꯦ ꯑꯗꯨꯕꯨ ꯑꯅꯤꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯁꯨ ꯊꯣꯏꯅ ꯀꯤꯕ ꯐꯥꯎꯗꯦ ꯕꯥꯏ ꯄ꯭ꯔꯣꯐꯦꯁꯟ ꯃꯈꯣꯏ ꯗꯣꯛꯇꯔꯅꯤ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊ꯭ꯔꯦꯠ ꯂꯩꯇꯦ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯌꯥꯝ ꯐꯔꯦ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟ ꯑꯦꯖꯦꯟꯁꯤ ꯄꯨꯂꯤꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯃꯠꯇ ꯃꯌꯦꯡ ꯇꯥꯗꯅ ꯂꯩꯔꯦ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯜꯂꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯊꯧꯔꯤꯕ 4-wheeler ꯃꯇꯝꯒꯤ ꯂꯦꯇꯦꯁ ꯀꯥꯔ ꯃꯣꯗꯦꯜꯒ ꯑꯣꯏꯔꯦ ꯂꯝꯁꯥꯡ ꯆꯠꯄꯒꯤ ꯊꯣꯏꯅ ꯑꯀꯤꯕ ꯐꯥꯎꯗꯦ ꯁꯨꯝ ꯂꯦꯞꯇꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯧꯔꯤ ꯃꯃꯥꯡꯗꯨꯗ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯔꯒ ꯑꯁꯨꯝꯅ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯈꯔ ꯂꯥꯟꯊꯔꯛꯄ ꯍꯥꯏꯅꯕꯤ ꯅꯥꯁꯤꯛ ꯍꯧꯕ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯋꯦꯗꯔꯁꯨ ꯀꯥ ꯍꯦꯟꯅ ꯐꯣꯒꯤ ꯑꯣꯏꯔꯝꯃꯦ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯗꯨꯅ ꯂꯥꯏꯠ ꯃꯉꯥꯟꯗꯨꯅ ꯊꯥꯜꯂꯕꯁꯨ ꯀꯔꯤꯁꯨ ꯀꯅꯥꯁꯨ ꯎꯕ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯑꯅꯤꯁꯦ ꯁꯥꯏꯟꯁꯀꯤ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯍꯧꯔꯛꯄꯅ ꯂꯥꯏꯇꯤꯟ ꯀꯌꯥ ꯊꯥꯖꯒꯟꯗꯦ ꯑꯗꯨꯅ ꯊꯣꯏꯅ ꯑꯀꯤꯕ ꯐꯥꯎꯗꯦ ꯑꯀꯤꯕ ꯍꯥꯏꯕꯁꯦ ꯄꯦꯅꯥꯔꯨꯠ ꯃꯈꯜ ꯑꯃꯅꯤ ꯋꯥꯈꯜꯗꯒꯤ ꯊꯣꯛꯄ ꯍꯥꯏꯗꯅ ꯂꯩ ꯑꯗꯨꯅ ꯋꯥꯈꯜ ꯍꯥꯏꯕꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯃꯔꯣꯝꯗ ꯑꯀꯤꯕ ꯇꯝꯅꯕ ꯂꯥꯏꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯟꯋꯥꯟꯇꯦഡ് ꯊꯥꯎꯠꯁ ꯉꯥꯛꯇꯅꯤ ꯃꯤꯑꯣꯏꯕꯒꯤ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯁꯨꯡꯕꯒꯤ ꯃꯆꯥꯛꯅꯤ ꯑꯗꯨꯅ ꯊꯣꯏꯅ ꯀꯥ ꯍꯦꯟꯖꯤꯟꯅ ꯋꯥꯈꯜ ꯈꯟꯖꯤꯟꯕꯅ ꯑꯃꯥꯡꯕ ꯄꯨꯔꯦ ꯍꯥꯏꯗꯨꯅ ꯂꯩ ꯐꯅ ꯂꯩꯆꯤꯟ ꯊꯥꯔꯁꯨ ꯏꯪꯊꯝꯊꯥ ꯑꯣꯏꯕꯒꯤꯅꯤ ꯂꯃꯥꯡ ꯇꯨꯃꯥꯡ ꯑꯣꯏꯕꯒꯤ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯃꯁꯛꯅꯤ ꯍꯥꯏꯗꯨꯅ ꯂꯩ ꯀꯨꯡꯅ ꯊꯥꯕ ꯂꯩꯆꯤꯟ ꯃꯔꯛ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯒꯥꯔꯤ ꯊꯧꯔꯤ ꯑꯁꯨꯝꯅ ꯋꯦꯗꯔꯗꯨꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯀꯥꯔ ꯃꯃꯥꯡꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯣꯞ ꯂꯥꯎꯅ ꯊꯣꯝꯂꯨꯔꯦ ꯅꯨꯄꯤꯗꯨꯅ ꯏꯃꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯔꯝꯂꯒ ꯑꯗꯨꯝ ꯂꯦꯛꯊꯈ꯭ꯔꯦ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯗꯨꯅ ꯅꯨꯄꯤ ꯑꯃ ꯅꯨꯃꯤꯗꯥꯡꯗꯨꯗ ꯊꯣꯝꯂꯦ ꯅꯨꯄꯤꯗꯨ ꯍꯦꯛ ꯊꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯒ꯭ꯌꯥꯟ ꯉꯥꯎꯏ ꯁꯤꯔꯤꯕ꯭ꯔꯥ ꯆꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯁꯣꯔꯣꯛ ꯃꯌꯥꯏꯗꯨꯗ ꯀꯝꯗꯧꯅ ꯅꯨꯄꯤꯗꯨꯅ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯆꯞ ꯆꯥꯅ ꯆꯠꯂꯤꯕꯅꯣ ꯈꯟꯕꯗꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯁꯤꯂꯥꯅ ꯇꯥꯃꯣ ꯒꯥꯔꯤꯁꯦ ꯑꯝꯇ ꯈꯥꯝꯃꯨ ꯃꯇꯥꯏꯗ ꯏꯊꯛ ꯊꯛꯀꯠꯂꯦ ꯔꯥꯃꯦꯗꯨ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯗꯨꯗ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯔꯥꯃꯦꯅ ꯈꯨꯝꯃꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯅ ꯊꯣꯡꯒꯦ ꯌꯥꯎꯅ ꯊꯣꯝꯕ ꯅꯠꯇꯦ ꯁꯣꯏꯕꯗꯒꯤ ꯊꯣꯝꯕ ꯑꯣꯏꯒꯅꯤ ꯑꯩꯁꯨ ꯀꯝꯗꯧꯅ ꯊꯣꯝꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯋꯥꯈꯜꯗ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯎ ꯀꯨꯗ ꯑꯥꯏ ꯕꯤ ꯁꯣ ꯀꯤꯌꯔꯂꯦꯁ ꯁꯤꯂꯥꯅ ꯍꯥꯏꯔꯦ ꯄꯥꯈꯠꯀꯤꯅꯨ ꯇꯥꯃꯣ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯅꯨꯄꯤꯁꯦ ꯁꯤꯔꯝꯂꯗꯤ ꯀꯝꯗꯧꯗꯣꯏꯅꯣ ꯄꯨꯂꯤꯁ ꯀꯦꯁ ꯂꯥꯛꯑꯅꯤ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯂꯝꯈꯥꯡꯗ ꯃꯥꯡꯂꯅꯤ ꯁꯤꯂꯥꯅ ꯈꯨꯝꯃꯦ ꯇ꯭ꯔꯁ ꯃꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯇꯥꯃꯣ ꯌꯥꯝꯅ ꯍꯥꯏꯄꯔ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯒꯅꯨ ꯍꯥꯏꯖꯕꯇꯅꯤ ꯃꯆꯤꯟꯗ ꯁꯤꯂꯥꯁꯨ ꯃꯇꯥꯡꯗꯨꯗ ꯌꯥꯝ ꯍꯥꯏꯄꯔ ꯑꯣꯏꯔꯨꯔꯒ ꯁꯣꯏꯗꯅ ꯄꯥꯈꯠꯄ ꯊꯀꯠꯄ ꯃꯔꯛ ꯑꯗꯨꯗ ꯍꯦꯟꯅ ꯄꯥꯈꯠꯄ ꯊꯀꯠꯄ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯁꯤꯆꯨꯋꯦꯁꯟꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ
तंगाई फदना मपुरोबगी पुकनिंगदो फाथनबा अदु वफमसे हाइबनी महाकसु अकीबा पाखतबा थकतबा हुमना लांगोइजि चलिबनी गारीदु थौदुना चले मी लेतबगी तंजा लौरगा अदुगा करिगुम पुलिसना केस अमा हिट एंड रन नि हाइदन लौखलगलबदी कमदौदुना खल्लुबदा पुकनिंगदो तपथरबा मतु मागी नुपि सिलाना हाइबगी मतुंगिना वखलदु ngak चनिंग तारबा मतुंगदा खामले मताइदा कारदु अदुगा मताइ मनावनिदो गारीदगी कुमथरे मोबाइल की चार्ज तो थालगा याम कीना मसादा पाखतबा थकतबा मगा लोइनना लंबी मयाइदुदा मखोइगी गारीना थोमलंबा मीदो सिब्रा चंगब्रा खंगदोकनबा हौजिक न्याकी ममांगदा थोंकिबा खुतोमदुगा हाइरोदे हेना मसादा अकीबा फावे सोइदना सिरमलने हाइबगी 100% थाजबा लेरमे नुपीदो हिंगबा चंगबा निगी मराइबक्तुदा अहिंगबना नुपीदुगी मिचंग चंगलमदे नुंगाइनि हाइदना खले अवाबा कोकदबा माले एक्सीडेंट हाइबसिदि एक्सीडेंट मखोइना तौग यावना तौखिबदि नते अदुबु नोइंगली और अनोइंगली खंगना खंगना नत्रगा खंगदना तौबा थबक ओइरसु मसी एक्सीडेंट हाइदुनि अदुना खल्लुबदा हेना वादबा ngamde अमरोमदा मते मनावनिगी पाखतबा थकतबसिना अथु खाइदि सुंगनंग नंगलोय करिगुम्बा असोकपदुना फिबम लुरमलबा हॉस्पिटल पुखतबा यादबा मतांग होरगना अनिसिगी थेंगु साजसिना असोकपदु लेगला तौरिंगे सोइदना सिबना हानगने अदुना निदो यामी पाइ चाव पाइबदो ओरे मखोइने तौरिसे कनासु ओबुदि नते मदुगी खल्लुरगदि अमुक्सु वखलदु खरा अमु हेक साफै ngalingay matamdo oiramladi mo mayam changsilaktuna मखोइ अनि अवाफमदा सोइदना तारंगने असुमना वाखलगी इरै मरक्ता मखोइनिना गारीना नुपीदुबु थोमलंबा मपादु तमना संगसिलगा कोइलास मतकता नुपीदु यतारगा लैब्रा हाइदना मोबाइल गी फ्लाशतो कापे अदुबु नुपीदुदि लैबुदे अनिदो अमु कोयंग येंगे फ्लाश लाइटु थांदुदा असोकपदु लंबीदा तादुना लैब्रा हाइदना कोयंग येंगे अदुबु नुपीदुदि लैबा थेंगनद्रे अनिदो मिहुन थाउन चंखलंबदे खरदि फै हाइबो नुपीदुदि कदाइ चखरे खनबदा अवाबा हाइबदो ओरे हे नैना चममने सिलाना हरे गारीना थोंगिबा नुपीदुदि कदाइ चखरे तमो अदुने आइसु को ngawrise सिलाना मु तमो इबानी की मांगदने नुपीदुना चेंचलखिबदो अदुगा लेखथखिबदो लैफम थोकपने हाउ कुड इट बी पॉसिबल रामे समोया लेरंबे सिलाना याम कन्न स्पीड थौब नते चांग अमदा थौबने अदुदि आइगी स्पीड तुदा मा थोमलगा एचिल कुंगना थाबनिना असोंग लंबीगी नाग येतगा पाइसिन खिबे जाला अनिदु असोकपु नुपीदु थीबा फंगद्रबदा कोकसा योहेनबदा कॉल तौसिरा तौसु नेवा अमता काखिद्रा फोन तौबदा फोनजु सुंचा चटखिद्रा अनिदु वाखलदा पैरालाइज ओइरे अचिकप कनामता लेतबगी खुदोंग चाबा लौरगा नुमिदांग अथेंगबसिदा हक्चांग अदु फंगद्रबनि हौजिक्ति चेलौबना फरे हाबगी वाखल अमा खनबा ओरगले सस्काम हाइगद्रा सस्क्रेटिक हाइगद्रा अनिदो वाखलदुदा जाजत खले लास्टदी अनिदो डिसीजन अमा लौरे मफम बसि थादोक्तुना थुना यांगना चलौबना मखोइ अनिगी याइफबा फंगनी खले अनिदु अकोइबदुदा ngaya yenglambaga गारीदु लोक हांगदोकलगा मफम अदु थादोकलगा मयुमदा चटके थौरांग तवे अदुबु गारीदुदि स्टार्ट हवाइबा याखिद्रे अचिकप मरक अदुदा अनिदुगी खोंजेलतने कैदौरगे गारीसिना मु मतांग चाना यारक्ट्रिसिना खल्लुबदा हेना हाइपर ओइखरे रामेदि वारिसिगी मरीसुब एपिसोड मतंग असिदा लोइसिनजरे मयामना वारिसिबु ताबिरगा अदोंगी अपाम पामददु कमेंट थंबिरम लोइसिलकपदा मयामबु इकोकनोना अमुकना खुरुमजरे।